NRC amadi census ki matangda center da taksilunaba MLA khara Delhi da Thariba si Tai-Onnaba Thouwong amani haina Manipur Human Rights Commission MSRC ki hanigi acting chairperson Khaidem Mani na phongdorakli Manipur da hojik oirakli ba phibam asi ki matangda ngasi loklaw phungda leiba mahaki yumda pangthokpa pawgi mifam amada wafam asi phongdokladuna Khaidem Mani na hai census tawdringai mamangda NRC hana pangthokpa haibasi lenga ki oina sopambani hairabadi karigidamak general strike chathalibano Manipur ki hojik oiriba phibam asida census pangthokpada khudong charoi daba leirabadi lengang center da serol thaduna census yeithokna na mohona gadabani asingma thorang asi paikhatana census tawdringai mamangda NRC hana pangthokpasi lenga ki sopambani hairibasi Tai-Onnaba wafam ni haike makna makhatana haikibada state lengang center da lenga ki oibu wafam ama Thangat ke hairabadi minister natraga bureaucrat officer oina thagadabani MLA khara thabana lenga ki motsin yaroi NRC amadi census ki matangda center da taksilunaba MLA khara Delhi da Thariba si yamna Tai-Onnaba Thouwong amani haike Taki MLA manga thare MLA kun thare they cannot be represent the government Moidi legislature ni moidi party ki one tawadabni government na Manipur government na central government da government ki oibawa ma haige hairabadi either minister or bureaucrat IAS officer ama thagadamna adu natana akoi mama haudana akoi party ki MLA tara manga thadore kadudore ba adu tharaga permission pirakadra pir oidra sukhangte the government go level da direct prime minister da che idana cabinet na siguma ware mamatangai padana laudaba yadadana census se sarkar na togodabani hana lepaga so Manipur da di lowana leba census togodaba singdu da apan mama pibanina adu thugairu da choba problem mama oibanina Manipur da di census se togonjadre hana sarkar na loktokodabne ba matam khaligi oina Masi government of India na yabiro hujik filda census toba yadabanina haina government of Manipur na ball step am logodabani Paugi mifamadu da Khaidem Mani na High Court of Manipur da just watpagi matangda palladuna hai kumja lising ani tara humdoi da Guwahati High Court tagi Khaidorakhiba High Court of Manipur asigi sanction post oina leiriba just ki masing asi mangani aduba hojik court asida just ahum dagi hena leite masina maram oiraga justice delivery system na chawna khudong chadaba mamayoknari just ahum khak leiba sina case kaya pending na leiri asigumba khudong chadaba sing asi leihandana wa athubada award pa just sing hapchinana ba mari leinaba sing na meeting changbiu haina appeal tawki aduga yam nungai tabamna hujikta thengnabani kanogi Guwahati High Court ki da ukil amaga judicial officer amaga ngarang nan tang 31 August koigi collegium phame Supreme Court collegium na hapkadamni ko Supreme Court ki chief justice na chairman oraga sena mos oraga judge ahumari ulayaraga semani asina advocate ama judicial officer ama ani ase Guwahati High Court ki judge oinana bigi da mukta collegium oidana appoint tore